16 August tagidi aikoi hairiba demand nasi pibiyo aikoi gi hanadagi chatnarpa kanglon Manipur State Oco Board ta non Muslim happy Davida Muslim ghaktana board member oijaraga chalaira pase masimak thambiyu haiba demand sida Manipur gi pangal gi COC sing local body sing amadi ate jati sing aikoi da support to birak pa mayam ga praja ga loina na akan bo khongyang changni haiba wakhom se ngasi thabjari Manipur State Oco Board ki Nipan Suba Board member Sheikh Bagi order ama Government of Manipur ki Maikai dagi tholokpa asdaisida mausa dagi chatna duna lakpa Oco Board ki board member oibasidi pangan ngaptana ite pangan ngaptana member oiraga thaina dagi hona chatna duna lakpani madu thugairaga Nipan Suba Oco Board member Sheikh Basida non Muslim sing hapsile masig matang da pin da kaya leradana ikoi mamang da tang taruk thanipan 2026 ta Manipur State ki pangan ki student body singna simbi duna CSO singi orba meeting ama pantho ga yam kupna khanne ne khare ai ba meeting adu da ta bawarep singa do ikoi na social media ki kuthang da ikoi khang je khare Maduda aikoi hairiba si chumthokpiu hanadagi hona chatnarapado kahen biganu haidana mapung oibo from se ado thamjekibani deadline amaga loinana madu sarkar na tarakhidre adugi matungda tobaya ba kari lebagi haina aikoi hok chuksinaraga meeting phama matamda masigi aikoi gi demand asi phangana ba khongang chingchilapasida unitedly pangan society ki leiri bo body sing asi punsin daba yarakta bagi tanjama laktana committee ma semjare committee si joint committee against the inclusion of non muslim members in the Work for Board Manipur haiba committee ma ekoi semjare haiba committee asina warep kayama laujare warep sing adugi manung chana ekoi ngasi se press note ama althok sabani press note asni kon hajari bo famdi namdama singi olama sing CSO amadi student organization singna Work for Board Manipur gi Nipan Suba board member sembada mausa dagi pangan Muslim khaktana Work for Board member oibagi chana biadu thogai duna non Muslim na hapsilakpa asibu yaning da bagi meeting tauduna ware kaya lokre amadi government da deadline pi duna solution purakna ba haija kare adu moinamak government gi maikai dagi response am fogla khidre maraga sida olama sing student bodies amadi CSO gi representative singna date 9 chaliba tha sigi 2026 ta Honorable Chairman Work for Board Manipur ga unaduna wari sajaru badasu mahaki maikai dagi positive oiba response lakhidre maramasina aikoi na pije khiba matam date 10 August 2026 phawbada kangan community gi sentiment khangna palliba sarkar na karigumba response amata pirak tabana maram oiraga date 11 ngasi ase August 2026 tagi Manipur gi pangal praja singga khusamnaraga democratic oiba khongjang kaya changsidagani adumapu matang asida panjanimbo afamdi aikoi khongjing changchanna naba sem sabadi loijare adumapu thasi August thasi tongan ba state ki oiba function kaya leiba aduga aikoi Martyrs Day mak leiba 13 August kumba aikoi yamna maroiba numsing leiba sina maramoidana aikoi 15 August phawse akan ba khongjang changsiloi khongjang lepkhibadi nataba akan badumakti changsiloi hairiba function singsi thoram singsi ki khalaga aduga just thangnaba 16 August tagidi aikoi hairiba demand nasi pibiyo aikoi ki hanadagi chatnarpa kanglon
Manipur State Wakf Board ta non Muslim happy Davida Muslim Gaptana board member Ojaraga Chalai Pose Masimak Thambiu Haiba demand sida Manipur gi Pangal gi COC sing local body sing amadi ate jati sing akoida support to birak pa mayam ga praja ga loina na akan mo khongyang changing ni haiba wakho maseng si thapjari